ꯐꯣꯟꯁꯤꯕ ꯉꯁꯤ ꯁꯨꯝ ꯇꯔꯥꯝ ꯂꯧꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯁꯪꯗ ꯂꯩꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯔꯨꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯛ ꯊꯤꯟꯕ ꯀꯩꯀꯩ ꯆꯠꯇꯨꯅꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯑꯩ ꯊꯟꯇꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯋꯥꯔꯦꯗꯤ ꯍꯥꯏꯗꯦ ꯑꯗꯣ ꯑꯩꯁꯨ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯂꯣꯏꯁꯟ ꯈꯣꯠꯆꯟ ꯑꯝꯇ ꯇꯧꯈꯤꯒꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯁꯤꯗ ꯆꯥꯛ ꯊꯣꯡꯗꯣꯏ ꯇꯧꯔꯤ ꯑꯌꯨꯛꯀꯤ ꯌꯦꯟꯖꯥꯡꯁꯤꯗꯤ ꯈꯥꯃꯦꯟ ꯑꯣꯏꯅ ꯊꯣꯡ ꯇꯥꯔꯦ ꯈꯥꯃꯦꯟ ꯆꯝꯐꯨꯠ ꯃꯣꯔꯣꯛ ꯑꯃ ꯂꯨꯖꯊꯣꯛꯀꯦ ꯇꯧꯅꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯗꯦꯕ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯁꯨ ꯂꯨꯕꯨꯗꯤ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯂꯣꯏꯁꯜꯂꯛꯑꯦꯕ ꯈꯔꯗꯤ ꯂꯣꯏꯁꯜꯂꯛꯑꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯄꯨꯡꯁꯤꯁꯨ ꯖꯔ ꯍꯦꯛꯇ ꯇꯥꯁꯟꯈꯤ ꯄꯨꯡ 10 ꯇꯥꯁꯟ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯆꯥ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯕ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯣꯏꯗ꯭ꯔꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯆꯠꯂꯅꯤ ꯆꯥꯛ ꯂꯣꯏꯔꯕ ꯍꯥ ꯊꯤꯗꯣꯛꯑ ꯆꯥꯊꯣꯛꯑꯁꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯍꯤꯟꯖꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯣ ꯍꯤꯟꯖꯥꯡ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯂꯣꯏꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯑꯒ ꯆꯠꯅꯕ ꯇꯧꯒꯦ ꯑꯗꯣ ꯑꯩ ꯁꯂꯥꯠꯇꯤ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯁꯂꯥꯠ ꯌꯥꯎꯋꯦꯕꯀꯣ ꯅꯨꯡꯗꯥꯡ ꯁꯂꯥꯠ ꯇꯧꯔ ꯂꯩꯔꯦꯕ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯁꯂꯥꯠꯀꯤ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯈꯣꯏꯕꯣꯛꯁꯨ ꯆꯥꯗꯣꯏ ꯇꯧꯔꯦ ꯑꯗꯣ ꯌꯦꯟꯖꯥꯡꯗꯣ ꯈꯥꯃꯦꯟ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯁꯤꯟꯕꯤꯔꯦ ꯂꯣꯏꯗꯣꯏ ꯇꯧꯔꯝꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯝꯇ ꯌꯦꯡꯒꯦ ꯆꯥꯒꯦꯕꯀꯣ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯌꯦꯟꯖꯥꯡꯗꯣ ꯇꯨ ꯈꯥꯃꯦꯟ ꯊꯣꯡꯕꯗꯨ ꯕꯣꯔꯤꯒ ꯊꯥ ꯊꯣꯡꯉꯤꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯤ ꯏꯃꯨꯡꯗ ꯆꯥꯍꯧꯔꯦ ꯆꯦ ꯌꯦꯟꯖꯥꯡꯗꯣ ꯈꯔ ꯄꯤꯔꯛꯎꯗꯅ ꯌꯥꯝꯗꯕꯤꯗ ꯅꯃꯥꯏ ꯄꯨꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯞꯄꯨꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯎꯔꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯔꯣꯏꯕꯗ Mau mấy bận từ nhà mua mẹ bận một loại thịt của đông Nga lên là đưa ở miệng đi nè ở đây làm tí hào đấy làm sao thì nữa lùi đấy chắc sao lùi đấy đấm hào cái khám thùng bợ nó anh dùng tận lùi thật lùi ghé là trận nào vậy thì khơi chị nhà mà đồ gồi là trận đây đang là hắn người tập bệnh bực nó sẽ khơi chị em mà gồi trận đây nó âm lùi chân ghé rồi một anh chạm đây hai đã đó anh dùng lùi đấy lùi chân bợ con chả sẽ lùi này bực trên này lùi bợ lùi lùi đấy anh chặn bốn tàu ghé trong biển được hay là lỡ can rồi hai đã đâu bây giờ thì năm mẹ mà người ta không bao giờ bây giờ không sao ở đây là phải chúng đâu bây giờ thì chúng nó mà kêu có tôi dàn cho cái dàn rồi và nó sẽ ghé phải nó lỡ hai đã lẽ hạt nữa
hꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯍꯣꯔꯦꯟꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯀꯩꯝ ꯆꯠꯂꯔꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯗ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯩꯁꯦ ꯉꯁꯥꯏꯈꯩ ꯁꯨꯝ ꯀꯩꯅꯣ ꯋꯥꯛꯀꯤꯡ ꯆꯠꯎꯕꯅꯦꯕꯀꯣ ꯑꯗꯣ ꯍꯜꯂꯛꯑꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯁꯜꯍꯧꯔꯦꯕꯀꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯩ ꯍꯪꯒꯦꯁꯦ ꯑꯩꯕꯨꯗꯤ ꯈꯪꯉꯦꯕꯀꯣ ꯍꯥꯟꯅ ꯑꯗꯣ ꯍꯪꯒꯦꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯍꯧꯖꯤꯛ ꯊꯣꯡꯉꯤꯁꯦ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯡꯒꯧ ꯉꯧꯔꯤ ꯀꯥꯡꯒꯧ ꯀꯣꯕꯤ ꯀꯥꯡꯒꯧ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯁꯦ ꯑꯁꯤ ꯀꯥꯡꯁꯣꯏ ꯀꯩꯕ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯍꯥꯏꯕ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯀꯥꯡꯁꯣꯏ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯀꯥꯡꯁꯣꯏ ꯍꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯥꯗ꯭ꯔꯤꯕ ꯌꯥꯎ ꯇꯥꯔꯗꯤ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯉꯣ ꯂꯩꯕꯥꯛ ꯀꯨꯟꯗꯣ ꯀꯥꯡꯁꯣꯏꯁꯦ ꯃꯤꯠꯇ ꯌꯥꯝ ꯐꯩꯌꯦ ꯃꯤꯠꯇ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯁꯂꯥꯠ ꯑꯃ ꯁꯦꯝꯃꯦ ꯕꯤꯠꯔꯨꯠꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯁꯂꯥꯠꯇꯣ ꯑꯣꯏꯅ ꯆꯥꯔꯅꯦꯕꯀꯣ ꯁꯂꯥꯠꯁꯤꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯣ ꯂꯝ ꯂꯥꯞꯄꯤꯗꯨꯒ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯉꯁꯥꯏꯅꯕꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯉꯁꯥꯏ ꯏꯟꯖꯥꯡꯗꯣ ꯂꯩꯕꯥꯛ ꯀꯨꯟꯗꯣꯅꯦ ꯀꯩꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯗꯨꯝꯕ ꯊꯣꯡꯉꯦ ꯀꯥꯡꯁꯣꯏꯀꯣ ꯑꯗꯨꯒ ꯀꯣꯕꯤ ꯑꯃ ꯀꯥꯡꯒꯧ ꯉꯧꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯇꯨꯝꯃꯅꯦꯕꯀꯣ ꯋꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯌꯣꯔ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯗꯣ ꯅꯝꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯊꯝꯕꯤꯔꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯎꯅꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ